Yamna lapa umang amada tanu kaubi usek amaga mahaki yamna nungsiraba piktak tauba macha taret ka punna leminarami. Uchek tanuna magi masasing adubu yamna nungsizarami yam section asu senazarami. Uchek tanu di makul adu thadoklamduna masasingi chana thaknaba thinanabgidamak chatpatarami. Matamduda mahaki masasing adudi mama yaudana makonduda laiba tarami. Umang asida phattaba uchek kaya amasu lei haibase uchek tanuna khanglami. Mahaki pikliba masasing ase phattaba uchek sing adugi makuta takigadra khanbada mahak matam chuppada thawai warami. Phatraba uchek sing adugi makuta takidanaba masak ngakthok chanaba upai sing uchek tanuna masasing aduda takpirami. Aduga umang aduda leiriba tongan ba sasingi maramdasu masasing aduda wari sabirami. Mamana takpibagi matik masasing adusu asugi matik wakhal loksing leiba masasing oirami. No madi. Aina paisinduna thamba chasingi chana thaknaba singsisu loisilakline aduna ai chattuna chana thaknaba khara thirudaba yade. Isa sa ai chana thaknaba khara thirukhige ko. Nakhoi loinamak yumdagi hendoktana chathoktana leiramuko aduga thong ase manungdagi pona thajiluko. Kanagumba sakhangdabana kauraklaga thong hangdoklo hairakpada hangba yade ko. Aina nakhoida khudong thibada tadana batakibado ningsinguko matam pumbada. Hoi mama akhoi kauroi kauroi. Adu mama nangni yum halakbado akhoi kamai khangdino. Ai noina khangnaba khukhong ama tawrake. Aina sumaina khongba tadrifaw nakhoi thong hangdokpa yadeko. Hoi mama khangani. Phare adudi ai chatlage thong se phajana lonsiluko. Uchek tanu ado makun adudagi paithoktuna chatkre. Angangsing aduna manungdagi thong lonsenkre. La'o mama halakkibo akhoi hana sanarase. Hoi sanarase. Mon mathakta chungdana sanaba yaw sana potnomdana sanaba yaw tawri. Amana machindana pi ghara chikladuna makon saba kanna tamli. Moi mayamgi marakta khara tanbi amadi Faijuk pucing katuna makon dan nungai na nakoktuna tumli. Pana kuina leirba matungda uchek tanu ado chana thaknaba khara puraduna makon da halagle. Isa sa ai halae thong hango. Mama hala amari thong hangase. Ngaiko mama halakpaga makona makong kya haidudi. Hoi mama ra khongo hairasi. Mama nang haiba khandaba ta khongo se. Magi masasing aduna mahakpu masak khangnanaba haiduna uchek tanuna mahaki konjel aduda khonglaklami. Hoina hefde akhoi mama nine. Yare thong hangasi. Asumna uchek macha amana manungdagi thongdo hanglaklami. Mama nang halabu. Hoi chasa ai halakle. Aina porakliba asa thakse charoro laklo na khoi mayam. Uchek masasing adu machinjak mabuk thanna charami. Hojikti nungdang oirakle. Yare ngang sa tumnaba tawro numit chuppa ama chen chungduna sanabagi waramani. Kagakse pumsa hek sabe makhai sakhaye aina amuk loisindoine tawrise. Kay upay lay mama. Nangni nantidak thibne na chakre. Akhoi di boring chura leire. Hoine ai loi khange noina tanja hek phangbagane sanadawgi sakhaidawgi ngaira leirido. Yare tumlo hojikti. Uchek tanuna magi masasing adagi mathakta lumlaba phising supsin biduna tuman bire. Masasing loi tungkre. Hojik tanu mapukningda mon khalami. Asumna kayang kuina laigidoino khangde isa singsi khanbada ai thawai se yamna wai. Mathangi ayuk nongalakpada Angang sa ai sinjak thiba chalukhige noi khangedana aina haibado. Hoi mama khange. Akhoi namakta wabirinu. Akhoi manungdei thong losiladuni. Nang lakchibuk swange ngangoi. Aigi sa singdi yamna singbanida. Asi hairamlaga uchek tanu ado thong hangdoktuna pairaga chatkre. Angangsing aduna manungdagi thong lonsenkre. Si oire noina sanariba kok haibado aina nahandagini yenglakliba se. Bakhoy gi uchek masasing se yamna kok lingbagi wani ne.
ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯗꯅ ꯑꯩꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯀꯣꯛ ꯁꯥꯟꯅꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯡꯉꯒ ꯆꯥꯊꯣꯛꯀꯦ ꯈꯪꯅꯤ ꯐꯠꯇ꯭ꯔꯕ ꯎꯆꯦꯛ ꯂꯣꯌꯥꯅ ꯎꯆꯦꯛꯁꯤꯡꯗꯨꯒꯤ ꯃꯃꯥ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ Isansa ay lae thong hangu. Mamala amale thong ado jira o. Hoi akhoi mama ji khongti na. Mama nagi khong du taw lo. Nang ne haba khang na ba. is masigi angangsingsi kok yamna sanare ni taurise ai di moi ucek mama admaine kamaine khongdiba kuru 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 Asidi akhoi mama natte na. Atopo chik or mare na. Hoi ni asidi akhoi mama natte ne. Na akhoi mama jirat na. Sakro jaro. Nangi kadar father durja. Akha video natte ne. masigi ucek masa singse yamna kadar haibigi wanine aingondigi hena kok lingba saradana pukna maron ama lamkhalakpane tanja sida nong sisom chusile taurise sidi kanade amujaugi manakta oide chalaga watanaruki mangonde mateng kharedi soidre phangni asi khalladuna ucek loya ado amujaugi manakta chatkre ucek amujaugi ningaidana magi makonda tumduna lerami amajau hey amujau masi hakulo pagyaroi mamai de ising excision ucek loyana amujau gi mamai de ising saisilami are kana oire ai bo hokdokpade kori tore ai ni ne nangi maru loya adu kari khodo oire kari di upai lai maru taude yada tauriri adubu kari thabak oire aina nungaina toble nangna hawdole aina tabada nang ucek masa saba yamna pami haida hoiba yamna chaning leba adu kori su upai leitre ucek masa sing hajik yamna single mabok su yamna lamle adubu adam tomle kaisu warano itaw ngasidi nangi nabuk lamba parani nangbu ucek ki makon saba yamna haiba daine ai galoina na chatsi lambi da tawgadaba khudimang loina hairage somdana ucek tanugi masa sing aduna mama lakpa ngaiduna makonda leiri loya ga amujau godo amuk ucek tanugi masa sing leiri ba mafam aduda yorakle pangthok kadaba thabak khudimak loya na amujau da paina lambi da loina takrabani amujau nang aina haikibasingdo tawroji amujau na changsilaga thong manak leptuna ucek tanugi khonjel da khonglei Asidi asing maya khoi mama la ene. Ucek masa sing adu mabuk lamna mama ngairakpa kuirabani Mama nang ba asing maya abo. Hoi angang sa ai lae thong se sat hangdok lo aina khoi gi jana ba maya mama puraduna la abane ucek masa mana thong adu hanglami thong hek hangbaga phattru ucek ani do yum manungda changsilagle madu uda ucek masa sing ado kibna thak thak niklami pai besu haitabani na phan chongduna khangbana tan upai leramde khonglei toro mujau ucek tanu laktringai da masa sing ase loina puhurase amujau ucek masa sing ado khawmada hapchinduna pairaga chatkre phatraba ucek ani duna asum pairakpa matamda ucek tanu su halakpa mapasa naraduna makhoina paikhiba adu ucek tanu na uhurami karigino amu makhoi ani na swaida la amisina moi ani se ai yamna chingna silaibo yam pakhana ucek tanu adu makun tamna paisilakpada magi makun gi thongududi hanadigi hangtoktuna leramba thegnare karino tawriba mataw asibo ai di mangjaredana khudingmak ase amujau ga loya ga na tawba soidana oiramgani ai haujimak chattuna makhoi ani bu thirudaba yade natrabadi ai gi isa singado makhoina loina charamba tare asi khalladuna ucek tanu ado loya ga amujau ga paikiba maikai adumda macha singi khongul lirakle bojo ko bo ucek amasu nong taba sida makonda yam nungaina pothari tanjaduda ucek tanuna yam thawai wana paikiba adu bojon urami are tanu nang kadai da paiba oire ngai khone tanu aduk hatu kodai chole
Tanusu paiba leptuna bozogu unarabi. Nungsu yamna kanna tare nangni korigi nonglakta koi pai paiba oire. ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯂꯣꯌꯥꯒ ꯑꯃꯨꯖꯥꯎꯒꯅ ꯐꯥꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯗꯣ ꯈꯨꯗꯣꯡ ꯁꯣꯏꯗꯅ ꯊꯤꯔꯝꯂꯒꯅꯤ Hoine tano makhoi anido aina somda paikiba uine hojikta makhoige makuta achauba podium amasu yaukre mado obada aisu singnanduna wakhan tawramlibani ꯑꯗꯨꯗꯅꯦ ꯑꯩꯅ ꯄꯔꯄꯔ ꯄꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯃꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯥꯔꯥ ꯇꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ Note tano hojikti pangan puthonaba matam natre Loushing sisinaduna makhoi anibu soidana phagadabani ko aikhoi ani leiringaida makhoina lakchaba yabrane aina haiba wase munna khalune Uchek tano ꯍꯣꯏ ꯌꯥꯏꯌꯦ ꯏꯕꯨꯡ ꯕꯣꯖꯣ nang hojik ining thogi manakta chalo aduga lani purga nang loyage leifamda laglo nakhoi laktri phawba aina makhoi bu sanaduna thamlamge ꯍꯣꯏ ꯌꯥꯏꯌꯦ ꯏꯕꯨꯡ ꯕꯣꯖꯣ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯔꯒꯦ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯪꯗꯤ ꯏꯆꯥꯁꯤꯡ ꯑꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯔꯝꯒꯅꯨꯀꯣ Asi hairamlago Uchek tanu ado ningthogi manaktamna paikhre. Aduga bozona loyagi manaktamna paikhre. Amuzaugo Uchek loyagasu Uchek masasing adu puraduna mafam amada yaurle. Amuzau nangse kayada singkhrabanu Nangi mapani ngasidi hauraba Uchek macha khara chaba phangdawre do. Khoi wani thabak asigi damakta chamanana wakhal thadaba oire. Tanjadu bozo su mafam da yausilagle. Are kadaidagi lakpa oire tanja sida masina amu. Kore tawre amuzau. Ai lakpa yadrabra. Aidi nakhoi sida party tawri boy khalure. Aduga aidi haying khefam da changlakpat oina thokledana. Phare se ai chacha haurage natradi nakhoi ani na aibu thebong law migi chalukta khut yamna thingjinganba oina khankhiba tare. Hoine bozo nangna khallibatu mong asengbani. Nang yam thuna chalawro. Hoida swaidabu kanana kuina lenindoinoda adubu aigi wakhal ama lakpa masimatang hanglamdradi ai wakhal si yamna nungaira roidorine hainingbadu sasat hayune bojo kaiso laiba wafam di natte nakhoi anibu Uchek macha se chapchap manana yenaraga chagadori baro hoine akhoi di chapchap manana yenagadine nangi chatpham thokpa chakhra yare aikhoi ani chap manana waminnabanina chap manani yenagani keno adu kori tore adudine amujau aina ngasaidagi haibase amukta yengone Uchek machari tare chore chagadabadi nakhoi ani oire adudi amujau na mari charo aduga loya nangna ahum charo adudi tangkhai chaba kaurabaro kari haiba aibu amgadang chau kaina aina mari chani aduga amujau na ahum chajani Uchek macha phabagi thorang pumba aina loina sinkhibani keno kori haiba loya nangna idea puthosu wana hona khibadi aina hona bangaktani keno aduna aina mari chaba tare nangna hum charo aina ngang phabagi idea puthomdradi nang phamung monrang chulai deina traw aduna aina mari nangna hum adabu Uchek loya wana hona badi Uchek bozon honabani na mangonda mari pija kharoni mangonda khara yamna hek chahalu nangna ahum hek charo ai nanga sai de khanglabani noi kwang masen oibagi nangna amujaugi bichang soidna changlakani haibasi ai na sauradi Uchek macha singje aina loi chathoktoini khangaba nakhoi manam phung namba phangoi ai sauradi bozo na makhoi anibu launam tawduna matam thengthalingaida somda Uchek tanuna nithauda marik chumna tamduna wakalami Uchek ningthauna khudakta lani sing puduna Uchek tanugi matungda inaragle amujau su kwag oibani na pang badinate bozo na ngasai makai sanari basi mahak khangba horagle mahak naupai ma puthorokladuna hare asam na mari yenaraga kori su kanaroi Uchek macha ama bozo da pikhrase aduga lemhau bataruk to khoini ahum charase hojik te khoina tawba khudin ma bozo na ukrabadina magi machid menaba amadi pijakhrase masu haraure akhoisu haraure ni oine adugi wakhal nubogi koksidang sai laktisi karigino ne kokti pandana kari haiba kori sunati aina haibadi Uchek amono aidi kari togoni
ꯑꯩꯗꯤ ꯎꯆꯦꯛ 8ꯃꯛ ꯂꯣꯏꯅ ꯆꯥꯒꯅꯤ. ꯅꯪꯕꯨ ꯅꯥꯀꯣꯛ ꯆꯥꯛꯂꯕ꯭ꯔꯣ ꯕꯣꯖꯣ? ꯅꯪꯅ ꯀꯣꯔꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯑꯣꯏꯔꯦ. ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯅꯠꯇ꯭ꯔꯦꯅꯦ ꯌꯥꯝꯕꯖꯥꯎ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯁꯦ ꯀꯣꯗꯔ ꯐꯣꯗꯔ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯁꯤꯟꯅꯔꯒ ꯃꯇꯝ ꯊꯦꯡꯊꯍꯜꯂꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯗ꯭ꯔꯦ. ꯀꯔꯤ ꯍꯥꯏꯕ? ꯁꯣꯝꯗ ꯃꯊꯛꯇ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ, ꯑꯗꯨꯒ ꯚꯥꯞ ꯇꯥꯔꯅꯤ. ꯂꯣꯌꯥ ꯑꯃꯁꯨꯡ ꯑꯃꯨꯖꯥꯎꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯎꯆꯦꯛ ꯇꯅꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯦ. ꯑꯩ ꯕꯣꯖꯣ ꯍꯥꯏꯕ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯃꯍꯩ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯎꯆꯦꯛ ꯑꯅꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ. ꯅꯈꯣꯏ ꯑꯅꯤꯅ ꯎꯆꯦꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯔꯒ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯦ. ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯀꯩꯁꯨꯝ ꯁꯪꯗꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯦꯗꯣ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯎꯆꯦꯛ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯕꯣꯖꯣ, ꯅꯪꯒꯤ ꯂꯧꯁꯤꯡꯒꯤ ꯃꯄꯥꯅ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯂꯦ. ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅ ꯅꯪꯒꯤ ꯑꯅꯧꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯄꯤꯔꯒꯅꯤ. ꯃꯇꯧ ꯑꯁꯨꯝꯅ ꯎꯆꯦꯛ ꯇꯅꯨ ꯃꯆꯥꯁꯤꯡꯒ ꯎꯅꯕ ꯐꯪꯖꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ. ꯃꯤꯒꯤ ꯃꯆꯥ ꯀꯤꯗꯅꯦꯞ ꯇꯧꯔꯨꯕ ꯐꯠꯇꯕ ꯎꯆꯦꯛꯁꯤꯡꯗꯤ ꯑꯋꯥꯐꯝꯗ ꯇꯥꯈ꯭ꯔꯦ. ꯋꯥꯔꯤꯁꯤꯕꯨ ꯀꯝꯗꯧꯒꯦ ꯃꯌꯥꯝ? ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ. ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯄ꯭ꯂꯤꯖ.